ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯩꯁꯝ ꯅꯋꯥꯖꯅ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀ꯭ꯔꯥꯏꯝꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯈꯨꯂꯤ ꯑꯁꯦ ꯃꯃꯥꯡꯗ ꯂꯤꯖꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯤꯖꯒꯦ ꯍꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯖꯕꯅꯤꯀꯣ. ꯉꯁꯤ ꯌꯣꯒꯤ ꯐꯣꯔꯃꯦꯠꯇ ꯂꯤꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯃꯊꯪ ꯂꯤꯕ ꯉꯝꯖꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. 2012ꯀꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ ꯑꯃ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯝꯃꯤ. ꯅꯨꯄꯤꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡ ꯗꯤꯁꯦꯝꯕꯔ 2008ꯇꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯦꯈꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯚꯥꯅꯤꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ. ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯃꯣꯏꯁꯦ ꯃꯥꯡꯈꯤꯕꯅꯤ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯦ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯗ ꯄꯨꯂꯤꯁꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯂꯥꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇꯤꯚꯤꯗ ꯁꯟꯗꯣꯛꯄ ꯔꯤꯌꯦꯂꯤꯇꯤ ꯁꯣꯁꯦ ꯑꯗꯨꯝ ꯌꯦꯡꯖꯩ. ꯃꯗꯨꯗ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯔꯗꯔꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ. ꯃꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯨ ꯔꯤꯌꯦꯂꯤꯇꯤ ꯁꯣꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯌꯥꯝꯗꯣ ꯊꯣꯔꯛꯂꯝꯃꯤ. ꯀꯩꯒꯤꯗꯃꯛꯇ ꯃꯤꯑꯣꯏ 3ꯒꯤ ꯃꯔꯗꯔ ꯇꯧꯈ꯭ꯔꯤꯅꯣ, ꯀꯅꯥꯅ ꯇꯧꯈꯤꯕꯅꯣ, ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯀꯃꯥꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯈꯤ ꯍꯥꯏꯕꯁꯦ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯊꯧꯗꯣꯛ ꯑꯁꯤ 2012ꯀꯤ ꯃꯦꯒꯤ ꯇꯥꯔꯤꯛ 18ꯇ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯊꯣꯛꯈꯤꯕꯅꯤ. ꯆꯦꯟꯅꯥꯏꯒꯤ ꯇꯥꯃꯤꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯃ ꯑꯗꯨꯝ ꯎꯠꯂꯤ. ꯃꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤ ꯁꯣꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ. ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯕꯗꯤ 17 ꯃꯦ 2012ꯀꯤ ꯇꯣꯄꯤꯛꯁꯦ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯀꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯥꯎꯍꯟꯕꯒꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗꯅꯤ. ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯑꯦꯛꯁꯦꯞ ꯇꯧꯕ꯭ꯔꯥ, ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯒꯅ ꯄꯦꯔꯦꯟꯁꯀ ꯈꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯕ꯭ꯔꯥ. ꯃꯔꯨꯑꯣꯏꯅ ꯇꯣꯄꯤꯛꯁꯤꯒꯤ ꯐꯣꯀꯁꯁꯤ ꯆꯍꯤ 18-19 ꯁꯨꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯅꯕꯗꯅꯤ. ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯌꯪ ꯀꯄꯜꯁꯤꯡꯁꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯁꯤꯗ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯌꯥꯎꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯃꯈꯣꯏꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ. ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯌꯪ ꯀꯄꯜꯁꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯄꯦꯔꯦꯟꯁ ꯑꯌꯥꯝꯕꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ, ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯀꯤꯕ ꯂꯩꯒꯦ ꯍꯥꯏꯕꯁꯤꯅꯤꯀꯣ. 17 ꯃꯦ ꯅꯨꯃꯤꯠꯁꯤꯗ ꯔꯤꯌꯦꯂꯤꯇꯤ ꯁꯣꯁꯤꯒꯤ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ. ꯁꯣꯁꯤꯒꯤ ꯒꯦꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯤꯂꯤꯄꯨꯔꯝ ꯑꯦꯔꯤꯌꯥꯗꯒꯤ ꯄ꯭ꯔꯀꯕꯤꯁꯨ ꯑꯃꯅꯤ. ꯁꯣꯁꯤꯗ ꯄ꯭ꯔꯀꯕꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯀꯕꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯕꯤꯂꯨꯄꯨꯔꯝꯗ ꯂꯩꯔꯤꯀꯥꯟꯒꯤ ꯋꯥꯔꯤꯅꯤ. ꯃꯐꯝꯁꯤꯗ ꯄ꯭ꯔꯀꯕꯤ ꯁꯇꯤꯁ ꯀꯨꯃꯥꯔ ꯀꯧꯕ ꯃꯥꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯃꯕꯥꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯩ ꯑꯗꯨꯒ ꯀꯦꯌꯔ ꯌꯥꯝꯅ ꯂꯧꯅꯖꯩ. ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯄ꯭ꯔꯀꯕꯤꯒꯤ ꯃꯄꯥ ꯃꯨꯔꯨꯒꯟꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯍꯧꯖꯤꯛ
nang angang yam na oiri masida khongdabagi matam natte hojikti nangi lairik laisu tambada pukning changba matamni hairami aduga prakabigi mapa E Murugan se yamna saurami amuk hanna Satish Kumar ga unadanaba yamna kanna machanupida warning tawrami aduga machanupi busu yamna thina saibata nattana makhoi anibu hairiba nungsinabagi mari sidagi lapthoknanaba yamna kanna hotnarami adubu so sida masigi matangda wari watai taunaba Prakabi amadi Satish Kumar invite tawrami aduga makhoi gi parents su makhoi gi oiba wakhalol fongdoknaba invite tawrami Prakabi gi mama Rajeshwari amadi mapa E Murugan so sida laklami sumaina tawdana so asigi record che haurami wari watai sawa hore aduga icham chamba question sing haibadi mabani matau karamna thengnaki karamba matamdagi nungsinabase hauraki aduga matau karamna makhoi anigi ihul se nungsinabani haina kamaina khanga ino aduga future gi manglan na kaino haina hanglame aduga so sigi hosina nakhoi ani hojik angang yamna oiri matam sida Prakabi sahi taraga taret sure aduga Satish Kumar na sahi taraga nipan taraga mapan gumba sure nakhoi animak hojik thabak tawdri paisa thokte aduga tungda kari tholakani haibasu tambangamde hairami sumaina mabani gi matangda wari ngai hak tawraga hojikti parents lomda onsalae aduga host na hanglami noigi angangi relationship sida noida kai fawi maduda parents na makhoi gi machagi chahi gi matam sidi lairik laisu tambada thawai haksang lupagi matamni hairaklami aduga mohoi angang oiribani na punsigi asyang bawahan thokse kaino haibase hojikti makhoi khangkhiroi haibase parents na hairami aduga makhata na makhoi gi chahi gi nungsinabasidi chabol gumbani yengbadadi asyang ba mangani adubu yamna thuna kaikhigani aduga asyang base khanglakpa matamdadi yamna thengba haibado oirani hairami adum oinamak Satish amadi Prakabi gi nungsinabagi mari sidi yamna kalami Prakabi gi mapana relationship sigi matangda gyan tahannaba toknanaba hotnarabasu Prakabi na sukya yaramde aroibadadi Prakabi magi family bu thadoklamaga hojikti mathanta leiba hawrame hojikti Prakabi maga parents ka leminaramde adum oinamak moi mayam so sida invite tawrami aduga lakpasu laklami so sigi loisallakpada nakan anigi marakta taunariba debate che sagatnarakpadagi host oiriba nupi asina khamdoklami aduga hairaklami Prakabi nangi mong matause chumde masi nangi parents ni moina nangi damak yamna wazai hojik nakoi angang oiri noigi future da mai pakpa ama oinamagi damak hojikti lairik laisu tambada mai henna onsalu hairami hosina Prakabi da yenglaga yumda amuk hallaga parents ka punna leiminnaw moise nangi yeknaba nate nangna afaba matik chaba mi ama oirakpa haibase makhoi gi apamani Satish amadi nangna mi amam oirakanda nabani settle oiba kaisu kaide adum oinamak host ki wa mayam se Prakabi na yaramde Prakabi da magi wari se amuk hanna reconsider tawnaba hairami adubu Prakabi magi decision do honglamde Prakabi na makhata na hairaklami ai sirabasu amuk hanna ai ipagi yumdadi chatlaroi matang sida host sina Prakabi da kaigino nangna thaujal heitriba sathiriba se haina hanglami aduga kaigino nangna ipagi yumda chatlu haibe yadrise host sina hanjan haijalakpasida Prakabi na ikhang khanghaudana tabada tujungadaba wahi kaya camera gi mamang sida hairaklami karigumba aise yumda hanba taragadi ngasidagi chahi mari gi mamangda mapana miwai ahum hatkhiba adumaina mapana ma amadi magi boyfriend su soidana hatkini hairami matamduda nupa amaga nupi amaga nungsinarami aduga
ꯑꯩꯒꯤ ꯕꯕꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯀꯕꯤꯅ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯕ ꯆꯩꯕꯅꯆꯤꯡꯕ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯍꯣꯁ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯄ꯭ꯔꯀꯕꯤꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯀꯕꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯇꯤꯁ ꯀꯨꯃꯥꯔꯒ ꯎꯅꯕꯁꯦ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯥꯎꯕ ꯃꯇꯝꯗ ꯃꯆꯥꯕꯨ ꯀꯤꯍꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯕ ꯌꯥꯎꯏ ꯍꯣꯁꯁꯤꯅ ꯄ꯭ꯔꯀꯕꯤꯗ ꯋꯥꯁꯦ ꯇꯥꯔꯒ ꯀꯥ ꯍꯦꯟꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯅꯪ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯕ꯭ꯔꯥ ꯅꯪꯁꯦ ꯍꯧꯖꯤꯛ ꯔꯤꯌꯦꯂꯤꯇꯤ ꯇꯤꯚꯤ ꯁꯣꯒꯤ ꯔꯦꯀꯣꯔꯗꯤꯡꯗ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯏꯄꯥꯕꯨ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯥꯠꯂꯦ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤ ꯃꯗꯨꯗ ꯄ꯭ꯔꯀꯕꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯁꯦ ꯍꯣꯡꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯣꯁꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯅ ꯎꯍꯧꯕ꯭ꯔꯥ ꯍꯛꯊꯦꯡꯅꯍꯧꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯀꯕꯤꯅ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯀꯕꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯏꯃꯥꯗ ꯑꯩ ꯁꯇꯤꯁ ꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪ ꯕꯕꯥꯕꯨ ꯁꯥꯎꯍꯟꯒꯅꯨ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯧꯗ꯭ꯔꯒꯗꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯈꯤꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯁꯦ ꯂꯥꯏꯚ ꯁꯣꯗ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯗꯤꯡꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯕꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯃꯛꯀꯤ ꯃꯃꯥꯡꯗꯅꯤ ꯄ꯭ꯔꯀꯕꯤꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯔꯥꯖꯦꯁ꯭ꯋꯥꯔꯤꯅ ꯃꯔꯛ ꯊꯠꯅ ꯅꯠꯇꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇꯦ ꯃꯣꯏ ꯑꯍꯨꯝ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯒꯤ ꯕꯕꯥꯅ ꯋꯥ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯟꯖꯟ ꯀꯌꯥꯔꯛꯇꯤ ꯍꯥꯏꯈꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯄ꯭ꯔꯀꯕꯤꯕꯨ ꯋꯥꯔꯅꯤꯡ ꯇꯧꯕꯅꯤ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯀꯕꯤꯒꯤ ꯃꯄꯥ ꯃꯨꯔꯒꯟꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯁꯁꯤꯅ ꯍꯪꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯁꯦ ꯉꯥꯎꯔꯕꯅꯤ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯥꯒꯠꯂꯒ ꯂꯤꯔꯤꯅꯤ ꯃꯥꯕꯨ ꯐꯨ ꯆꯩꯕ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯃꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯃꯟꯈꯤꯕꯩ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯗ ꯃꯔꯥꯟ ꯊꯪꯖꯤꯜꯂꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯁ ꯑꯁꯦ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯍꯣꯁꯁꯤꯅ ꯏꯟꯇꯥꯌꯔ ꯀꯟꯚꯔꯖꯦꯁꯟꯁꯦ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯀꯤꯗꯃꯛꯇꯗꯤ ꯍꯣꯜꯗ ꯊꯝꯅꯕ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯁꯣ ꯑꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗ ꯐꯪꯍꯟꯗꯧꯕꯅꯤ ꯃꯌꯥꯝꯗ ꯎꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯇꯤꯝꯗ ꯄ꯭ꯔꯀꯕꯤꯒꯤ ꯚꯤꯂꯦꯖ ꯕꯤꯂꯨꯄꯨꯔꯝ ꯆꯠꯅꯕ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 2008ꯇ ꯃꯐꯝꯁꯤꯗꯒꯤ ꯃꯤꯑꯣꯏ 3 ꯃꯥꯡꯈꯤ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯑꯣꯔ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯤꯌꯨ ꯇꯤꯝ ꯑꯁꯦ ꯄ꯭ꯔꯀꯕꯤꯒꯤ ꯚꯤꯂꯦꯖꯇ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ ꯃꯐꯝꯁꯦ ꯌꯧꯔꯒ ꯃꯤꯑꯣꯏ ꯈꯔꯗ ꯍꯪꯕ ꯃꯇꯝꯗ ꯗꯤꯁꯦꯝꯕꯔ 2008ꯇ ꯃꯐꯝꯁꯤꯗꯒꯤ ꯃꯤꯑꯣꯏ 3 ꯃꯥꯡꯈꯤ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯕꯥꯅꯤꯌꯥ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯁꯤꯂꯝꯕꯥꯔꯁꯟ ꯑꯗꯨꯒ ꯂꯕꯥꯅꯤꯌꯥꯒꯤ ꯃꯄꯥ ꯁꯦꯈꯔꯅꯤ ꯃꯤ ꯃꯥꯡꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔꯁꯀꯤ ꯇꯤꯝ ꯍꯜꯂꯛꯂꯒ ꯍꯣꯁ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯒꯤ ꯇꯥꯡ 18ꯇ ꯅꯝꯈꯤꯕ ꯏꯄꯤꯁꯣꯗ ꯑꯁꯦ ꯃꯦꯒꯤ ꯇꯥꯡ 19ꯗ ꯍꯣꯜ ꯀꯟꯚꯔꯖꯦꯁꯟ ꯀꯔꯤꯝꯇ ꯗꯤꯂꯤꯠ ꯇꯧꯗꯕꯤꯗ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯝꯃꯤ ꯁꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6 ꯂꯩꯔꯒ ꯍꯥꯏꯕꯗꯤ 1 June 2012ꯇ ꯑꯉꯛꯄ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯅꯤ ꯄ꯭ꯔꯀꯕꯤꯒꯤ ꯚꯤꯂꯦꯖꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯔꯤꯌꯦꯂꯤꯇꯤ ꯁꯣꯒꯤ ꯏꯄꯤꯁꯣꯗ ꯑꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯅ ꯌꯦꯡꯈꯤꯔꯝꯃꯤ ꯁꯣꯁꯤꯗ ꯄ꯭ꯔꯀꯕꯤ
na wa ngangbado mana urami aduga magi mama mapa amadi Parkabi bu masak khangi hairami aduga so sida Parkabina sahi mari gi mamangda mioi ahum hat ki haina palami mana hairi siga manaba oina ai nupa amadi ichanupi hojik phawba thiba khangdana leiri aduga aigi ichanupi gi boyfriend su thiba khangdana hojik su leiri hairami masi tabada policing ado sok chalami madudagi moina reality show sigi episode ado yengnana ba decide tawrame episode asi yenglaba matungda police na Chennai da laiba TV channel asigi host da pau forami aduga akupa marol lorami police na editing recording amadi direct real recording pirak naba hairami aduga moi gi custody da makhata na investigation tawnaba thamlami makhata na police ki team sina kayumba kharadi reality show sida reality show gi episode sida laire haina khalami aduga Parkabina hairiba singse chumamba yai haina khalami masidagi police ki team ama village sida makhata na investigation tawnaba tharami moina Murugan gi yum yowa matamdadi Murugan gi yumda kanamata lairamde moi anisu mangkhirami masina maram oiraga police na makoi ani gi mathakta chingnaga se helami reality show sida Parkabina hairami madudi aigi imana warning tawrami chahi mari gi mamangda moi ahum hat khiba dumaina nangbo hatpi khini hatlaba matungda moi ahum gi body ada makhoi gi yum gi nakanda laiba kohaduda fumlami police na masigi conversation sa so sidagi tarami maramasina yum sida kanamata laitragasu police na Parkabidi fanglami aduga question khara police na hanglami mama mapa gi yumda puraklami mafamdu yauraga thong hangaga changbada yumdugi manunggi nakal oirapna ahangba jaga amada kuha macha ama leibado urami masidagi police na ahangba mafam sing ado JCB ama tawraga kothokpa horami mafam dudagi skeleton ahum fanglami masidagi police na Parkabina haibado achumbani haibase khangba ngamlami adubu Parkabigi parents ti mafam khangdana manglami police na makhoi anibu thinaba police ki team ama thadoklami source amagi matung inna police na makhoi ani se athap relatives amagi yumda lotaga lei haibase khangba ngamlami police na lasta Parkabigi parents na moibu mateng pangbinaba wari sanakhiba aruiba relatives ki phone number fanglami masidagi police na plan ama tawrami police officer amana call tawraga reality show utpa TV channel dagi reporter ni hairami aduga noibu TV channel sigi platform sida noigu iba wari aduga noina kanamata hat kiba leite noise lande utnaba chance ama pige hairami masina court su noigi damak mateng oigani hairami masidagi masigi message se Parkabigi parents ta yorami mapana su masigi idea se yarami maramaduna mana mafam amadi matam fake media ki team aduda hairami somdana police ki team ado media ki dress set laga mana haiba mafam da laklaga Murugan bu farami police na faraba matungda wahang pahang tawbada Murugan na moi ahum hat khibagi wari share tawraklami Murugan se furniture line da thabak suba nupa amani mana mainly oina subasi sofa sets ni aduga magi business ase mai pak na chalairami magi dukan sida silam version koba nupa macha ama maga thabuk suminarami aduga Murugan gi thaina dagi tinarakpa Shekhar koba muruk amasu lairami Shekhar gi machanupi Labania koba amalai nupi macha se Murugan gi dukan na thabuk suba yawba silam version siga nungsinarami Shekhar amadi Murugan thaina dagi khangnarakpa aduga Murugan se mayam na lekai sida mina masak khangnaba mi oiba masigi mathakta magi dukan leiba bank locker leiba yengwada apha mioi manbasida Shekharna mabu thajarami aduga Shekhar gi machanupi lohongbada sinnanaba haidana sana khara leijarami masi mana mayumda thamadi rangana hukhiba tare khanbadagi Murugan se thaini gi marup ama oina thajabadagi mangonda thamnaba pirami aduga mana darkar leiba matamda loge hairami Murugan nasu hoi hairaga sanado thambirami somdana
ꯇꯟꯖꯥꯁꯤꯗ ꯂꯕꯥꯅꯤꯌꯥ ꯑꯃꯗꯤ ꯁꯤꯂꯝꯕꯥꯔꯁꯟꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯛꯂꯝꯃꯤ ꯁꯤꯂꯝꯕꯥꯔꯁꯟꯁꯦ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯦꯔꯦꯟꯁꯅ ꯂꯕꯥꯅꯤꯌꯥ ꯃꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯕꯥꯅꯤꯌꯥꯒꯤ ꯃꯄꯥꯅꯗꯤ ꯃꯆꯥꯒꯤ ꯗꯤꯁꯤꯖꯟꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯂꯦꯞꯂꯝꯃꯤ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯅꯕ ꯃꯌꯨꯝꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯂꯕꯥꯅꯤꯌꯥꯒꯤ ꯃꯄꯥꯅ ꯃꯣꯏ ꯑꯅꯤꯁꯦ ꯃꯨꯔꯒꯟꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯅꯔꯝꯃꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯥ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯃꯨꯔꯒꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯨꯑꯣꯏꯅ ꯂꯕꯥꯅꯤꯌꯥꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ ꯁꯦꯈꯔꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗ ꯁꯦꯈꯔ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯅꯥꯗꯣ ꯃꯨꯔꯒꯟꯗ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯔꯒꯟꯅ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯁꯦꯈꯔꯗ ꯌꯨꯗ ꯄꯣꯏꯖꯟ ꯃꯤꯛꯁ ꯇꯧꯔꯒ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯔꯒꯟꯁꯦ ꯄꯣꯏꯖꯟꯗꯨꯒꯤ ꯃꯌꯥꯏꯅ ꯃꯁꯥꯁꯦ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯃꯨꯔꯒꯟꯅ ꯁꯦꯈꯔꯒꯤ ꯃꯉꯛꯇ ꯊꯧꯔꯤ ꯌꯦꯠꯁꯜꯂꯒ ꯍꯥꯠꯂꯝꯃꯤ ꯁꯦꯈꯔꯁꯤꯕꯨ ꯈꯪꯕ ꯃꯨꯔꯊꯤ ꯀꯧꯕ ꯋꯥꯀꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯔꯒꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯁꯦꯈꯔꯒꯤ ꯕꯣꯗꯤꯁꯦ ꯐꯨꯝꯂꯝꯃꯤ ꯃꯄꯥꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯨꯗ ꯄꯣꯏꯖꯟ ꯃꯤꯛꯁ ꯇꯧꯔꯒ ꯂꯕꯥꯅꯤꯌꯥꯗ ꯐꯣꯔꯁ ꯑꯣꯏꯅ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯉꯛꯇ ꯊꯧꯔꯤ ꯌꯦꯠꯂꯒ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯂꯝꯕꯥꯔꯁꯟꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯇꯦꯛꯁꯦ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯛꯀꯅꯤ ꯂꯕꯥꯅꯤꯌꯥꯁꯦ ꯃꯨꯔꯒꯟꯅ ꯍꯥꯠꯂꯤꯀꯥꯟ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯣꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯀꯣꯝ ꯇꯧꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯕꯥꯅꯤꯌꯥꯒꯤ ꯍꯁꯕꯦꯟ ꯁꯤꯂꯝꯕꯥꯔꯁꯟꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯁꯤꯂꯝꯕꯥꯔꯁꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯨꯔꯒꯟꯒ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯨꯔꯒꯟꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯁꯣꯝꯗ ꯄꯔꯀꯕꯤꯅ ꯄꯨꯂꯤꯁꯇ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯔꯗꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ JCB ꯇꯧꯔꯒ ꯀꯣꯊꯣꯛꯄꯗꯁꯨ ꯁ꯭ꯀꯦꯂꯦꯇꯟ ꯑꯍꯨꯝꯅꯤ ꯐꯪꯉꯤꯁꯦ ꯑꯔꯣꯏꯕꯒꯤꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯁꯤꯂꯝꯕꯥꯔꯁꯟꯅꯤ ꯂꯕꯥꯅꯤꯌꯥ ꯍꯥꯠꯂꯕ ꯃꯇꯨꯡ ꯆꯍꯤ 15 ꯁꯨꯔꯕ ꯁꯤꯂꯝꯕꯥꯔꯁꯟ ꯂꯕꯥꯅꯤꯌꯥ ꯍꯥꯠꯂꯕ ꯃꯇꯨꯡ ꯆꯍꯤ 15 ꯁꯨꯔꯕ ꯁꯤꯂꯝꯕꯥꯔꯁꯟ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯄ ꯎꯈꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯃꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯐꯨꯝꯂꯝꯃꯤ ꯃꯥ ꯐꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯨꯔꯊꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯨꯔꯊꯤꯁꯥꯟꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯄꯨꯂꯤꯁꯅ ꯁ꯭ꯀꯦꯂꯦꯇꯟ ꯑꯗꯣ ꯇꯦꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯒꯤ ꯁꯦꯈꯔ ꯂꯕꯥꯅꯤꯌꯥ ꯑꯃꯗꯤ ꯁꯤꯂꯝꯕꯥꯔꯁꯟꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯨꯔꯒꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁꯁꯤꯗ ꯏꯟꯚꯣꯜꯚ ꯇꯧꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ FIR ꯄꯥꯜꯂꯝꯃꯤ इवन मागी नुपी राजेश्वरी सु यावरमी अदुगा चार्ज शीट थागतलमी अदुगा मिहात असि 2008 की अगस्त अमदी सेप्टेम्बर दा पांथोखिबनी खंगलकपना 2012 तनी काइमिता खंगरोय हाइदना मुरुगन चाही मरीनी फ्रीडमी अहुम हातोकलगा काइमिता थोक्तबगुम लेरमनी से अदुबु महाकी पोक्चबी मचाना हाइदोरकपदगी मोय अहुमगी जस्टिस डिलीवरी तौकी क्राइम से थोकलब मतुंग सही तरानी थोकी मतुंग हाइबदी 2020 दा अरोइबो ओइना जजमेंट लाक्लमी मुरुगन मपुंजी चुपा जेल दा लैनबगी सजा अहुमलक पिरमी मखोय अहुम हाटपगी मी अमा हाटपगी मपुंजी चुपा जेल लैनब सजा अमा अदुगा अतोप लेमहौरिबा मखोय अनी जे सजा अमम सुमाइना पुन्ना सजा मपुंजी चुपा जेल दा लेनब सजा अहुम पिरमी सुमाइना तौदना मोय अहुम सिखिबगी जस्टिस असी डिलीवर तौखी मसिनी मयाम ngasi अये क्राइम की वरी सी मयाम न वरी से ताबिरगा ममांग दा ina haizakhiba masigi wari khuli siga aduga mamang da isa yaroga liba wari khuli duga karambana hena fage haibadu mayam na comment to biro ngasi di matang ngasi ro shinjarage thank you everyone